मचा चंगलए क्लास तौबसु हौरे सोमदा जैकना मोय असिगी अखोय ममांगदा फमलिबा मिसिगा मोयगा तिना माले सुरेशना कनागनो जैकना तो असोम गर्ल साइड की अइना चाकपी यावबिसिगा सुरेशना ओ रोहितना क्लास तौबसिददी फजना यावबदी याबनी जेम्सना अदुने जैकना अमु यारे मिनायनी याम लाइक फबगा सारनो रोहितना साबैवा नतेदा सुम सुरेशना सुम कैदौरबा हा रोहितना अमु यारे तो ओ जैकना अदो भाई सुरेश नंगना मोइगमता उनेनबा सिंबियो सुरेशना कनागा जैकना नुपीसिंगसिगा सुरेशना अमु सथोदा नंगसु मसकसु अमता खंगनदे कमाइना अदो अमतिना हाइबिसिबुति नहावाई खरदी कुंगनरमे जैकना यस अदुदी आइडिया हाइरगा जिरोल तवी मिनिट मरी मंगामुक लेरगा ब्रेक सु थारे टीनाना बोरिस अमता लाओ असोमदा लेरमलगे हाइना महाक थोकलमी रोसलिनना इ कैगिनो नंगना असिगी नुपा माइरेन मानबसि मु कौरिसिबा टीनाना माइरेन मानबा काय फनदुम यारी अदो केमते नतेदा अइना ngasai khara ngangluraba adugi sengdoke tawnida thajena o ai khangs nangisi yam chamjabi mawong lanjadebi sarineba sinatro laije tabli maina oina haire e mani maisi sarini tinana as nuishima bisna amu manak yoraga pakhatpoi thakatpoi amu number 1 ga muk chisini ko borisna i number 2 su yauna chikladawni kaino khangdemi kaidau adugumba tawdino parina aduni ma khara toina tawrangani aduini borisna aw aduni asumna ngangna lakpana tina hoina leiriba adomda laklami tina na gauri ui bai ekhoi sida leire borisna haraga makhoi ahum changsilli borisna kai leirage tina na kisum leiteda ai ngasai gido nangonde yam line kre amta ngakpiyu haige tawne borisna o adugi ore adugiti kem khandeda tinana o aduti yam nungai jare thank you borisna mu most welcome adu ekhoi ga tina khangna se chumna dum tinana hoi yai asam na makhoi sakhang mai khang narami borisna lao canteen da keino charse tinana mu hoyai borisna adudi lao ko ekhoi chalamage tinana nupa ahum du chatkre tinana lao chalase thajena mu lao ani lao dana roslina laija lao chalusi lao dana laijana as tinana satla ohe ko haraga makut chinglaga purai asumna makhoi nupa pulap canteen da kaino acha thak charaba matung bel taraktuna amu classroom da mai onsinkhre asumna class mathang tawkhibana school shuti su thare nupi mari dusu adum thokla tunglom dagi nupa magi khonjal da hare tina amta ngai bikho tina su satlei thoktuna yengi aduga ma su hare tina na suresh nang ore kai lirage suresh na mane aine kishum leiteda ada ekhoi bai ngai na noiga masa khangnaning haiba yagadra tina na yai kai no dum khangna se suresh na bai haraga nupa ahum du kaushilli tina na roslin da khujin na siklaga hoima kai ni ge sidia ahiti ngauri asinupasi roslin na tapna karambano tina na asom right side thangbagi nupasi as aidiyam chakse haba roslin na o chakpiu tina na hoi tina atai da natte jack tani mana ngauri bedu suresh na aigina suresh magina jack magina rohit aduga magina james jack ki manau nupane tina machinda tapna sonjai jack roslin na twins la suresh na amu mane ado nuigi amu habiro roslin na aigina roslin laija na aigina laija
ꯊꯥꯖꯅ ꯑꯃꯨꯛ ꯑꯩꯅ ꯊꯥꯖ ꯇꯤꯅꯥꯅ ꯑꯩꯒꯤꯅ ꯇꯤꯅꯥ ꯑꯗꯣ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯑꯆꯝꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯨꯅ ꯇꯤꯟꯅꯁꯤꯀꯣ ꯁꯨꯔꯦꯁꯀꯤ ꯄꯥꯔꯇꯤꯗꯨꯅ ꯖꯦꯛ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯂꯥꯏꯖ ꯅꯪꯗꯤ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯈꯤ ꯃꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯅꯦ ꯇꯤꯅꯥꯅ ꯍꯣꯏ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯅꯔꯁꯤꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯜꯂꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯅꯕ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯨꯔꯦꯁꯅ ꯑꯗꯨꯗꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤꯀꯣ ꯕꯥꯏ ꯇꯤꯅꯥꯅ ꯕꯥꯏ ꯆꯨꯝꯃꯔꯣ ꯁꯤ ꯌꯨ ꯑꯒꯦꯟ ꯁꯨꯔꯦꯁ ꯑꯣꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯆꯠꯅꯈ꯭ꯔꯦ ꯇꯤꯅꯥ ꯃꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯩ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯡꯅꯣ ꯈꯪꯗꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯛꯏ ꯇꯤꯅꯥꯅ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯉꯁꯥꯏꯒꯤꯗꯨꯕꯣ ꯑꯁ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯑꯩ ꯃꯥ ꯀꯣꯏꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯃꯁꯛꯁꯨ ꯐꯖꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯝꯗꯧ ꯃꯥꯜꯂꯤ ꯃꯁꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯔꯤ ꯃꯃꯤꯡꯗꯨꯕꯣ ꯑꯣ ꯖꯦꯛ ꯗꯥ ꯖꯦꯛ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ ꯑꯗꯨꯒ ꯗꯥ ꯖꯦꯛ ꯑꯥꯏ ꯂꯐꯦꯠ ꯌꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯖꯦꯛꯅ ꯂꯐꯦꯠ ꯑꯣꯏꯍꯜꯂꯔꯣꯏꯁꯤ ꯃꯄꯨꯝ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯑꯣꯏꯍꯜꯂꯁꯤ ꯑꯥꯏ ꯂꯚ ꯌꯨ ꯖꯦꯛ ꯑꯣꯏꯅꯀꯣ ꯇꯤꯅꯥ ꯃꯃꯤꯠ ꯑꯔꯥꯎꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯊꯣꯛꯂꯒ ꯀꯩ ꯍꯥꯏꯕ ꯖꯦꯛꯅ ꯅꯪ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯖꯦꯛꯇꯨ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯇꯤꯅꯥ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯇꯧꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯆꯤꯡꯉꯤ ꯏꯕꯦꯝꯆꯥꯅ ꯍꯩ ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣꯃꯦ ꯇꯤꯅꯥ ꯃꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯣꯜꯂꯝꯂꯤꯕ ꯆꯤꯡꯂꯝꯂꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯏꯀꯥꯏꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯏꯕꯦꯝꯆꯥꯅ ꯍꯩ ꯅꯪꯅꯦ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ ꯇꯨꯝꯗꯅꯒ ꯃꯪꯂꯗꯅ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁ꯭ꯀꯨꯜ ꯍꯦꯛ ꯀꯥꯕ ꯍꯧꯔꯛꯄꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯂꯥꯛꯑꯣ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯦ ꯇꯤꯅꯥ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗꯒꯤ ꯃꯀꯣꯛꯇꯨ ꯂꯤꯊꯣꯔꯛꯂꯒ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯁꯤꯔꯝꯅꯤꯗ ꯆꯣꯞꯅꯔꯦ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯤꯅꯥ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯊꯣꯛꯂꯛꯏ ꯁꯣꯝꯗ ꯖꯦꯛꯁꯨ ꯃꯨꯠꯀ ꯌꯥꯝꯅ ꯁꯥꯒꯠꯂꯤ ꯖꯦꯛꯅ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯅ ꯃꯪꯐꯥꯎꯅꯗꯣꯏꯁꯤꯕꯣ ꯈꯪꯗ꯭ꯔꯤꯗ ꯑꯗꯣ ꯄꯥꯝꯗꯤ ꯄꯥꯝꯃꯦꯍꯦ ꯃꯥ ꯑꯩꯒꯤꯗꯗꯤ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯍꯦ ꯁꯣꯔ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯖꯦꯝꯁꯅ ꯑꯣ ꯀꯔꯝꯕ ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯀꯟꯅ ꯃꯪꯕꯤꯔꯤꯁꯤꯕꯣ ꯖꯦꯛꯅ ꯍꯣ ꯏꯇꯨꯒꯤ ꯌꯥꯔꯕ ꯁꯤ ꯍꯥꯏꯔꯗꯤ ꯖꯦꯝꯁꯅ ꯑꯃꯨꯛ ꯍꯥꯎꯇ꯭ꯔꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯅꯪꯁꯨ ꯌꯥꯝ ꯄꯛꯇꯕꯅ ꯍꯣ ꯅꯪꯅ ꯈꯜꯂꯤꯗꯣ ꯈꯪꯉꯤꯅꯦ ꯃꯁꯛꯀ ꯀꯩꯅꯣꯝ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯀꯨꯆꯨꯒꯁꯤ ꯃꯥꯅ ꯃꯌꯥꯝꯗꯨꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄꯤ ꯃꯨꯔ ꯂꯪꯉꯒ ꯁꯥꯏꯅꯤꯡꯒ ꯀꯥꯞꯄꯤ ꯂꯥꯏꯖꯗꯣ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯟꯊ ꯅꯣꯛꯏ ꯖꯦꯛꯅ ꯑꯌꯥ ꯃꯤꯅꯥꯏꯁꯤꯗꯤ ꯍꯥꯏꯔꯒ ꯍꯤꯞꯂꯝꯕꯗꯒꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨꯅ ꯖꯦꯝꯁꯇ ꯇꯥꯞ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯤ ꯀꯔꯤ ꯃꯨꯔ ꯂꯪꯉ ꯁꯥꯏꯅꯤꯡ ꯀꯥꯞꯄꯤ ꯀꯥꯏꯅꯒ ꯅꯣꯏꯗꯨꯗꯤ ꯐꯖꯔꯦꯍꯦ ꯖꯦꯝꯁꯅ ꯍꯣ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯋꯣ ꯂꯩꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯀ꯭ꯔꯁꯇꯤ ꯂꯩꯔꯤꯍꯦ ꯖꯦꯛꯅ ꯄꯛꯇ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯔꯦ ꯊꯣꯛꯈ꯭ꯔꯣꯁꯨ ꯑꯁꯥꯏꯗ ꯖꯦꯝꯁꯅ ꯃꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯐꯥꯛꯆꯤꯜꯂꯤ ꯖꯦꯛꯁꯨ ꯖꯦꯝꯁꯇ ꯑꯣꯟꯁꯤꯜꯂꯒ ꯃꯊꯨꯟꯗꯨꯗ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯊꯥꯏ ꯖꯦꯝꯁꯅ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯇꯥꯃꯣ ꯅꯪ ꯍꯥꯏꯔꯒ ꯃꯌꯥꯝꯕ ꯖꯦꯛꯀꯤ ꯃꯊꯨꯟꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯆꯟꯕꯤ ꯁꯣꯝꯗ ꯁꯨꯔꯖꯀ ꯐꯣꯟ ꯋꯥꯔꯤ ꯀꯟꯅ ꯆꯤꯊꯅꯔꯤ ꯆꯟꯕꯤꯅ ꯗꯗꯥ ꯑꯗꯨ ꯅꯪ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯅꯨꯀꯣ ꯑꯩꯗꯤ ꯌꯦꯡꯉꯣ ꯍꯦꯛ ꯅꯃꯤꯠ ꯅꯅꯥꯒ ꯆꯣꯏꯔꯝꯂꯕ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅ ꯁꯨꯔꯦꯁꯅ ꯆꯣꯏꯗꯦꯃꯤ ꯅꯪꯕ ꯗꯗꯥꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯁꯤꯗꯤ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯁꯣꯝꯗ ꯆꯟꯕꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯁꯨꯔꯦꯁꯅ ꯑꯗꯨ ꯑꯩꯅ ꯃꯤꯠ ꯆꯣꯏꯔꯒ ꯅꯪ ꯀꯩꯗꯧꯗꯣꯏꯕ ꯅꯠꯇꯦ ꯅꯪꯅꯒ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯕꯣꯕ ꯆꯟꯕꯤꯅ ꯍꯣ ꯑꯗꯨꯔꯣ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯑꯣꯅꯦ ꯆꯟꯕꯤꯅ ꯑꯃꯨꯛ
ꯑꯗꯨꯔꯣ ꯑꯩꯅꯅꯦ ꯅꯣꯏꯗꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯁꯤꯜꯂꯒ ꯂꯩꯁꯤꯟꯗꯣꯏꯕ ꯍꯟꯕ ꯉꯝꯃꯔꯣꯏꯅ ꯁꯨꯔꯦꯁꯅ ꯏ ꯑꯗꯨꯗꯤ ꯅꯪ ꯃꯤꯅ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯅꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯗꯣ ꯑꯩꯅ ꯅꯪ ꯂꯧꯁꯤꯟꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯆꯟꯕꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯁꯅꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯥꯛꯄꯤꯕ꯭ꯔꯣ ꯑꯩꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯃꯤꯋꯥ ꯉꯥꯡꯅꯕꯁꯦ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯔꯤ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯃꯤꯠꯃꯥꯡꯁꯤꯗ ꯍꯥꯏꯔꯨ ꯂꯥꯎꯗꯅ ꯅꯠꯇꯦ ꯃꯋꯥ ꯂꯧꯗꯦꯗ ꯃꯗꯨ ꯃꯊꯧ ꯂꯩꯇꯕ ꯃꯤꯅ ꯉꯥꯡꯅꯗꯣꯏꯇ ꯉꯥꯏꯔꯒ ꯂꯩꯔꯤꯅꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯗꯗꯥ ꯁꯨꯔꯦꯁ ꯐꯪꯍꯧꯔ ꯂꯣꯏꯔꯦ ꯑꯗꯨꯒ ꯀꯔꯤ ꯂꯧꯁꯤꯟꯗ꯭ꯔꯗꯤ ꯀꯥꯏꯅ ꯅꯪ ꯑꯩ ꯂꯧꯁꯤꯜꯂꯣꯏ ꯀꯥꯏꯅꯒ ꯑꯗꯨꯗꯤ ꯀꯩꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯣꯏꯅꯁꯤ ꯍꯥꯏꯔꯤꯅꯣ ꯍꯥ ꯁꯛꯇꯥꯁꯤꯒ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯌꯥꯔꯦ ꯌꯥꯔꯦ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯕꯒꯗꯤ ꯏꯁꯤꯡ ꯂꯤꯛꯇ꯭ꯔꯦꯅꯦ ꯌꯥꯔꯦ ꯇꯣ ꯆꯟꯕꯤꯅ ꯏꯁ ꯁꯛꯇꯥ ꯑꯉꯥꯡ ꯀꯥꯏꯅꯒ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯑꯣꯏꯗ꯭ꯔꯁꯨ ꯅꯇꯨꯅꯦ ꯅꯇꯨ ꯈꯪꯂꯕ ꯑꯗꯨ ꯅꯪ ꯑꯩ ꯂꯧꯒꯗ꯭ꯔꯥ ꯂꯧꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣꯕ ꯁꯨꯔꯦꯁꯅ ꯈꯪꯗꯦꯕ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯆꯠꯆꯥ ꯈꯪꯗꯦ ꯀꯥꯏꯅꯒ ꯍꯥꯏꯌꯦ ꯑꯃꯨꯛ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯧꯕꯤꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯒꯤ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯅꯣ ꯁꯨꯔꯦꯁꯅ ꯍꯩꯃ ꯑꯁꯤꯒꯤ ꯑꯃꯨꯛ ꯀꯞꯄꯤ ꯃꯥꯜꯂꯦꯅꯦ ꯍꯩ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯞꯀꯅꯨꯅꯦ ꯗꯗꯥꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕꯁꯨ ꯑꯇꯩ ꯀꯅꯥꯝ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯒꯅꯤꯌꯦ ꯆꯟꯕꯤ ꯆꯟꯕꯤ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯨꯡꯁꯤꯗꯦ ꯑꯝꯇꯒ ꯁꯨꯔꯦꯁꯅ ꯅꯨꯡꯁꯤꯗꯦꯕ ꯆꯟꯕꯤꯅ ꯍꯣꯏ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯑꯣ ꯆꯟꯕꯤꯅ ꯑꯗꯨꯗ ꯅꯣꯏ ꯁ꯭ꯀꯨꯜꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯥꯎꯕ꯭ꯔꯥ ꯁꯨꯔꯦꯁꯅ ꯀꯩꯒꯤꯅꯣ ꯆꯟꯕꯤꯅ ꯑꯁ ꯍꯪꯂꯤꯁꯤ ꯈꯨꯝꯃꯣ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯌꯥꯎꯕꯅꯦ ꯌꯥꯎꯋꯦ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯥꯎꯕ꯭ꯔꯥꯅ ꯌꯦꯡꯕ ꯆꯠꯂꯤ ꯑꯣꯏꯔꯦ ꯁꯨꯔꯦꯁꯅ ꯆꯟꯕꯤꯅ ꯑꯃꯨꯛ ꯑꯣ ꯐꯩ ꯅꯪ ꯌꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯣꯏꯅ ꯀꯣꯏꯅꯔꯣ ꯌꯥꯔꯦ ꯅꯪ ꯁꯨꯔꯦꯁꯅ ꯑꯁ ꯆꯟꯕꯤ ꯅꯪꯕꯨ ꯃꯔꯩꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯗꯗꯥ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯋꯦ ꯍꯥꯏꯕ ꯆꯟꯕꯤꯅ ꯍꯣꯏ ꯑꯗꯣ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯗꯨ ꯀꯌꯥꯝ ꯀꯟꯅꯅꯣ ꯁꯨꯔꯦꯁꯅ ꯑꯗꯨꯒꯤ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯃꯔꯩ ꯇꯧꯔꯛꯄꯗꯣ ꯑꯗꯨ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯆꯟꯕꯤꯅ ꯑꯣ ꯑꯗꯣ ꯁꯨꯔꯦꯁꯅ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯝ ꯆꯟꯕꯤ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯒ ꯔꯣꯍꯤꯠꯅ ꯀꯧꯔꯛꯂꯝꯃꯤ ꯆꯟꯕꯤ ꯂꯩꯇꯖꯥꯠꯂꯣ ꯃꯗꯨ ꯑꯉꯥꯡꯗꯨꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨ ꯑꯉꯥꯡꯗꯨꯅ ꯆꯟꯕꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯔꯣꯍꯤꯠꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯟꯕꯤꯁꯨ ꯈꯨꯝꯃꯤ ꯇꯥꯃꯣ ꯇꯥꯏꯌꯦ ꯑꯩꯒꯤ ꯀꯥꯗ ꯂꯩꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯕꯤ ꯃꯣꯕꯥꯏꯜ ꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯗ ꯊꯝꯃꯒꯦꯀꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯀꯧꯔꯦ ꯁꯨꯔꯦꯁꯅ ꯑꯁ ꯀꯧꯔꯛꯈ꯭ꯔꯄꯣꯠꯅꯤ ꯅꯣꯏ ꯇꯥꯃꯣꯗꯨꯁꯨ ꯃꯗꯨꯒꯤ ꯍꯩꯀꯨ ꯇꯪꯈꯥꯏ ꯃꯥꯟꯕꯗꯣ ꯆꯟꯕꯤꯅ ꯍꯩꯀꯨ ꯇꯪꯈꯥꯏ ꯅꯣꯛꯇꯕꯗ ꯉꯥꯏꯔꯦꯗ ꯁꯨꯔꯦꯁꯅ ꯅꯠꯇ꯭ꯔꯗꯤ ꯑꯗꯣ ꯌꯥꯔꯦ ꯊꯝꯖꯔꯣ ꯆꯟꯕꯤꯅ ꯕꯕꯥꯏ ꯗꯗꯥ ꯂꯚ ꯌꯨ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯕꯕꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ ꯔꯣꯍꯤꯠꯅ ꯋꯥꯔꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯍꯥ ꯅꯪ ꯅꯋꯥꯀꯣꯛ ꯅꯥꯏꯒꯦ ꯅꯥꯏꯊꯣꯛꯈ꯭ꯔꯣ ꯆꯟꯕꯤꯅ ꯑꯁ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯏꯁꯧꯁꯤꯗꯤ ꯅꯨꯄꯤ ꯑꯃꯗꯒꯤ ꯍꯦꯜꯂꯦ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯀꯩꯕ ꯑꯉꯥꯡ ꯅꯪ ꯁꯣꯏꯔꯣꯍꯦ ꯆꯟꯕꯤꯅ ꯍꯌꯦꯡꯋꯥꯏꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯣꯏꯕ ꯂꯥꯛꯇꯣꯏꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯇꯥꯃꯣꯅ ꯑꯣꯏꯅ ꯏꯁꯧꯗꯣ ꯂꯥꯡꯉꯣ ꯔꯣꯍꯤꯠꯅ ꯌꯥꯔꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯍꯩꯔꯦ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯂꯅꯤ ꯑꯗꯩꯗꯤ ꯑꯗꯨꯁꯨ ꯅꯀ꯭ꯂꯥꯞꯇꯨꯗ ꯄꯤꯗꯣꯏꯕ ꯆꯟꯕꯤꯅ ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯑꯀꯟ ꯑꯊꯧꯒꯤ ꯇꯥꯏꯞꯇꯒ ꯄꯛꯇꯕꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯅꯤ ꯔꯣꯍꯤꯠ ꯃꯆꯟꯅꯨꯄꯤ ꯆꯟꯕꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯔꯤꯅꯣꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯔꯣꯍꯤꯠꯅ ꯀꯩꯕ ꯀꯩ ꯍꯥꯏꯅꯣ ꯆꯟꯕꯤꯅ ꯍꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯃꯅꯥꯁꯨ ꯄꯪꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯗꯦ ꯈꯔꯒ ꯅꯨꯄꯤꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯌꯥꯕꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥꯁꯨ ꯄꯪꯖꯤꯜꯂꯗꯤ ꯐꯖꯔꯅꯤ ꯅꯊꯟꯇ ꯀꯥꯞ ꯇꯥꯍꯧꯔꯅꯤ ꯔꯣꯍꯤꯠꯅ ꯍꯣꯏ ꯇꯥꯗꯣꯏꯅꯤ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯑꯉꯥꯡꯅ ꯆꯟꯕꯤꯅ ꯑꯃꯨꯛ ꯍꯣꯏꯁꯦ ꯑꯗꯨ ꯐꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯇꯥꯃꯣꯅ ꯑꯩ ꯀꯧꯔꯤꯁꯤꯕꯣ ꯔꯣꯍꯤꯠꯅ ꯀꯩꯁꯨꯝ ꯅꯠꯇꯦ ꯗꯨꯀꯥꯟ ꯐꯥꯎꯗ ꯆꯠꯂꯨ ꯂꯥꯎ ꯍꯥꯏꯕ ꯆꯟꯕꯤꯅ ꯀꯩ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ ꯔꯣꯍꯤꯠꯅ ꯀꯔꯤꯒꯤ ꯉꯝꯗꯕ ꯅꯞꯁꯤꯜꯂꯛꯀꯅꯤ ꯑꯉꯥꯡꯅ ꯆꯠꯂꯣ ꯁꯠ ꯄꯩꯁꯥꯁꯤ ꯄꯨꯔꯣ ꯑꯗꯨꯒ ꯀꯩꯅꯣ ꯂꯩꯔꯛꯑꯣ ꯅꯨꯗꯜꯁꯀꯨꯝꯕ ꯆꯟꯕꯤꯅ
ꯑꯁ ꯇꯥꯃꯣ ꯑꯩ ꯔꯣꯍꯤꯠꯅ ꯁꯠ ꯆꯠꯇ꯭ꯔꯤꯕ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯊꯥꯡꯒꯠꯂꯛꯏ꯫ ꯆꯟꯕꯤꯁꯨ ꯄꯥꯈꯠꯅ ꯆꯠꯀꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯍꯥꯏꯔꯒ ꯄꯩꯁꯥꯗꯨ ꯔꯣꯍꯤꯠꯇꯒꯤ ꯂꯧꯔꯒ ꯐꯤꯡꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ꯫ ꯔꯣꯍꯤꯠꯅ ꯑꯣꯏ ꯊꯨꯅ ꯍꯜꯂꯧꯀꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯅꯤ꯫ ꯆꯟꯕꯤꯅ ꯇꯥꯃꯣ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯤꯟꯊꯤꯔꯛꯀꯅꯤꯍꯦ ꯁꯣꯏꯔꯣꯏ ꯅꯪ ꯍꯥꯏꯔꯒ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯆꯟꯕꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯔꯣꯍꯤꯠ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯒꯦꯝ ꯁꯥꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯃꯥꯗꯤ? ꯔꯣꯂꯦꯛꯁꯅ ꯈꯪꯗꯦꯅꯦꯍꯦ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯅꯃꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯂꯥꯏꯖꯅ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯦ꯫ ꯔꯣꯂꯦꯛꯁꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯂꯥꯏꯖꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯃꯄꯥ ꯔꯣꯂꯦꯛꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯏꯖꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯄꯥꯕꯨꯡ? ꯔꯣꯂꯦꯛꯁꯅ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯅꯪꯕꯨ ꯁ꯭ꯀꯨꯜꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯏꯆꯥꯅ ꯑꯗꯨꯝ ꯍꯩꯅꯕ꯭ꯔꯥ ꯑꯣꯖꯥꯁꯤꯡ ꯀꯩ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ꯫ ꯂꯥꯏꯖ ꯇꯞꯂꯞꯅ ꯄꯥꯕꯨꯡ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯀꯩꯝ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯍꯩꯅꯗꯕ ꯀꯩꯝ ꯂꯩꯇꯦꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣꯖꯥꯁꯤꯡꯁꯨ ꯂꯣꯏ ꯐꯩ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯂꯣꯏ ꯆꯝꯃꯦ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏ ꯐꯩꯌꯦ ꯑꯗꯨꯒ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯔꯣꯁꯂꯤꯟ ꯈꯣꯏ ꯊꯥꯖꯍꯣꯏꯁꯨ ꯌꯥꯎꯕꯅꯤꯅ ꯀꯩꯝ ꯈꯟꯗꯦꯗ꯫ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯥꯗ ꯇꯝꯕꯕꯨꯗꯤ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯇꯣꯝꯊꯤꯜꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯣꯂꯦꯛꯁꯅ ꯑꯣ ꯐꯩ ꯏꯆꯥꯅꯕꯨ ꯅꯨꯡꯉꯥꯏꯖꯔꯗꯤ ꯍꯩꯅꯖꯔꯗꯤ ꯐꯔꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤꯀꯣ ꯅꯃꯥꯟꯅꯕ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯂꯥꯡ ꯀꯣꯏꯆꯠ ꯆꯠꯄꯗꯣ ꯇꯧꯒꯅꯨ ꯃꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯇꯝꯁꯤꯗꯤ ꯄꯨꯔꯥ ꯖꯥꯠ ꯑꯃꯒꯤ ꯃꯇꯝꯅꯤ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯅꯔꯕ ꯃꯇꯝꯅꯤ ꯃꯁꯤꯁꯦ ꯃꯨꯟꯅ ꯈꯪꯅ ꯆꯦꯛꯁꯤꯟꯅ ꯈꯪꯅ ꯆꯠꯂꯨꯀꯣ ꯑꯁꯤꯅꯤ ꯏꯄꯥꯅ ꯏꯆꯥꯗ ꯍꯥꯏꯅꯤꯡꯕꯗꯤ ꯏꯄꯥꯒꯤ ꯕꯦꯝꯃ꯫ ꯂꯥꯏꯖ ꯃꯄꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯍꯥꯏꯔꯤꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯃꯄꯨꯛꯅꯤꯡꯗꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯅꯆꯥ ꯈꯪꯖꯩ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯔꯣꯏꯌꯦ ꯅꯆꯥ ꯇꯧꯖꯔꯣꯏꯌꯦ꯫ ꯔꯣꯂꯦꯛꯁꯅ ꯏꯍꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯪꯕꯣ ꯁꯣꯏꯗꯅꯕ ꯍꯥꯟꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯈꯪꯖꯤꯜꯂꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯔꯣꯂꯦꯛꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯆꯣ꯫ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯍꯥꯏꯔꯒ ꯐꯝꯂꯝꯕꯗꯒꯤ ꯂꯥꯏꯖ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯌꯥꯏꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯏꯃꯥ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ? ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯁꯨ ꯆꯠꯇꯦꯗ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯡꯂꯨꯕꯅꯤ꯫ ꯂꯥꯏꯖꯅ ꯑꯣ ꯑꯗꯨ ꯆꯥ ꯈꯤꯇ ꯂꯣꯜꯂꯛꯑꯣ ꯏꯃꯥ꯫ ꯍꯤꯌꯥꯏꯅꯨꯅ ꯅꯪ ꯂꯣꯜꯂꯒ ꯊꯛꯄꯗꯤ ꯀꯩꯗꯧꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗꯗꯤ ꯌꯥꯗꯕ꯭ꯔꯣ? ꯅꯠꯇꯦ ꯉꯁꯥꯏ ꯃꯈꯩ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯔꯕ? ꯂꯥꯏꯖ ꯅꯣꯛꯂꯒ ꯍꯣꯏ ꯉꯥꯏꯔꯝꯃꯤꯅꯤ ꯀꯩꯅꯣ꯫ ꯍꯤꯌꯥꯏꯅꯨꯅ ꯑꯣ ꯅꯪꯁꯤꯗꯤꯕ ꯅꯪ ꯅꯅꯝ ꯌꯥꯝ ꯇꯟꯖꯅꯨꯀꯣ ꯅꯅꯝ ꯇꯟꯕꯤ ꯂꯥꯏ ꯅꯃꯥꯏꯅ ꯑꯔꯦꯝꯕꯗ ꯂꯥꯏꯖꯅ ꯀꯩ ꯂꯥꯏ ꯍꯥꯏꯕ ꯇꯟꯕꯤ ꯂꯥꯏ ꯍꯥꯏꯕ ꯑꯝꯇꯕꯨ ꯅꯣꯛꯈꯤꯒꯦꯅꯦ ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩ ꯆꯥ ꯂꯣꯟꯒꯦ ꯅꯪ ꯀꯩꯅꯣ ꯇꯧꯔꯨ ꯂꯥꯛꯑꯣ꯫ ꯂꯥꯏꯖꯅ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯍꯤꯌꯥꯏꯅꯨꯅ ꯍꯣ ꯂꯥꯛꯇ ꯂꯥꯛꯑꯣ ꯁꯠ ꯉꯥꯡꯂꯒ ꯂꯩꯔꯅꯨ꯫ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖ ꯈꯣꯏ ꯔꯣꯁꯂꯤꯟ ꯍꯣꯏꯁꯨ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯑꯗꯨꯒ ꯕꯤꯁ ꯍꯣꯏ ꯄꯥꯔꯇꯤ ꯑꯃꯗꯤ ꯖꯦꯛ ꯍꯣꯏꯁꯨ ꯀꯥꯏ꯫ ꯂꯥꯏꯖ ꯍꯣꯏꯅ ꯇꯧꯔꯒ ꯖꯦꯛ ꯍꯣꯏ ꯕꯤꯁ ꯍꯣꯏꯒ ꯈꯪꯅꯍꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯊꯥ ꯑꯃꯔꯣꯝꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯁꯨ ꯀꯔꯤꯁꯨ ꯈꯟꯅꯗꯕꯤ ꯀꯣꯏꯅꯗꯕꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩ ꯅꯨꯄꯤ ꯅꯨꯄꯥꯁꯤꯡꯗꯨ꯫ ꯁ꯭ꯀꯨꯜꯗꯅꯤ ꯖꯦꯛꯅ ꯇꯤꯅꯥꯗ ꯇꯤꯅꯥ ꯇꯥꯕ꯭ꯔꯣ? ꯇꯤꯅꯥ ꯂꯥꯏꯖ ꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯖꯦꯛꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯈꯔ ꯆꯠꯊꯣꯔꯛꯂꯒ ꯃꯥꯁꯨ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯇꯤꯅꯥꯅ ꯍꯥꯎ ꯇꯥꯏꯌꯦ ꯀꯩ ꯍꯥꯏꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯛ? ꯖꯦꯛꯅ ꯑꯗꯨꯔꯣ ꯍꯣꯔꯦꯟꯗꯨ ꯕ꯭ꯔꯦꯛꯇ ꯑꯝꯇ ꯑꯁꯣꯝ ꯃꯈꯥꯔꯣꯝꯗ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ ꯃꯤ ꯌꯥꯎꯍꯟꯗꯕꯤꯗ꯫ ꯖꯦꯛꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯅꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯅꯥꯝ ꯌꯥꯎꯍꯜꯂꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯌꯣꯝꯃꯤ ꯇꯤꯅꯥꯗꯨ꯫
ꯀꯔꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯗꯨꯅ ꯎꯅꯁꯤ ꯃꯈꯣꯏ ꯑꯅꯤꯇꯪ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯣꯏ ꯑꯩꯈꯣꯏꯗ ꯑꯣꯏꯔꯁꯨ ꯍꯔꯥꯎꯒꯅꯤ꯫ ꯇꯤꯅꯥ ꯉꯥꯏꯍꯥꯛꯇꯨꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯖꯦꯝꯁꯅ ꯀꯩ ꯑꯦꯛꯇꯤꯡꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯇꯥꯃꯣ? ꯖꯦꯛꯅ ꯈꯪꯗꯦ ꯑꯗꯨꯅꯤ꯫ ꯖꯦꯛ ꯈꯣꯟ ꯈꯤꯇꯪ ꯀꯂꯞ ꯇꯧꯅ ꯇꯤꯅꯥ ꯇꯤꯅꯥ ꯈꯪꯂꯒ ꯀꯩꯅꯣ ꯍꯥꯎ꯫ ꯔꯣꯍꯤꯠꯅ ꯖꯦꯝꯁꯇ ꯇꯨꯃꯤꯟꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯑꯁꯤꯒꯤ ꯇꯤꯅꯥ ꯍꯥꯏꯕꯁꯤ ꯅꯣꯏ ꯇꯥꯃꯣꯗꯒ ꯍꯣꯞ ꯆꯥꯖꯩ ꯃꯥꯜꯂꯤꯅꯦ꯫ ꯖꯦꯝꯁꯅ ꯑꯗꯨꯅꯤ ꯃꯥꯏ ꯃꯑꯣꯡꯁꯤꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ꯫ ꯔꯣꯍꯤꯠꯅ ꯑꯗꯨꯅꯤ꯫ ꯁꯣꯝꯗꯁꯨ ꯔꯣꯁꯂꯤꯟꯅ ꯑꯁ ꯀꯔꯤ ꯑꯦꯛꯇꯤꯡꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ꯫ ꯂꯥꯏꯖꯅ ꯃꯁꯤ ꯖꯦꯛ ꯄꯥꯝꯃꯤꯖꯥꯠꯂꯣ? ꯊꯥꯖꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤꯌꯦ꯫ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ꯫ ꯊꯥꯖꯅ ꯈꯪꯅꯤ ꯆꯪꯗ ꯆꯪꯂꯛꯈꯤꯁꯅꯨ ꯂꯛꯅꯁꯦ꯫ ꯔꯣꯁꯂꯤꯟꯒ ꯂꯥꯏꯖꯒꯅ ꯃꯗꯨ ꯌꯥꯏ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯅꯣꯛꯏ꯫ ꯖꯦꯛꯅ ꯇꯤꯅꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯃꯪꯂꯤꯗꯨꯅ? ꯇꯤꯅꯥ ꯏꯀꯥꯏꯅ ꯀꯤꯁ ꯇꯧꯗꯦ꯫ ꯖꯦꯛꯅ ꯑꯗꯨ ꯊꯣꯛꯂꯛꯎꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟꯀꯣ꯫ ꯇꯤꯅꯥꯅ ꯊꯣꯛꯂꯛꯀꯦ ꯕ꯭ꯔꯦꯛ ꯇꯥꯏꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯖꯦꯛꯅ ꯃꯥꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯕꯦꯟꯁꯇ ꯐꯝꯂꯨꯔꯣ ꯑꯩꯁꯨ ꯐꯝꯂꯨꯔꯒꯦ꯫ ꯇꯤꯅꯥꯅ ꯍꯥꯏꯔꯝꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯃꯥꯒꯤ ꯕꯦꯟꯁ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯤꯅꯥ ꯃꯥꯒꯤ ꯐꯝꯐꯝꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯁ ꯇꯤꯅꯥ ꯍꯦꯔꯣꯅꯤꯁꯤ ꯉꯁꯤꯗꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯂꯩꯁꯤꯕꯣ? ꯀꯔꯤ ꯂꯥꯏꯕꯨ ꯑꯣꯛꯅꯔꯨꯔꯖꯥꯠꯅꯣ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯇꯤꯅꯥꯅ ꯑꯁ ꯊꯥꯖꯅ ꯑꯃꯨꯛ ꯑꯗꯨꯔꯣ ꯃꯥꯏꯁꯦ ꯉꯁꯤ ꯃꯥꯒꯤ ꯍꯦꯔꯣꯅ ꯀꯧꯔꯛꯄ ꯑꯗꯨꯏꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯅꯣꯛꯐꯦ ꯇꯧꯗꯅ ꯂꯩꯔꯤꯁꯦ꯫ ꯂꯥꯏꯖꯁꯨ ꯌꯥꯎꯁꯜꯂꯛꯏ꯫ ꯃꯥꯅꯤ ꯆꯨꯝꯃꯤ ꯊꯥꯖꯅ ꯍꯥꯏꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯃꯣꯏ ꯀ꯭ꯔꯁꯅ ꯀꯧꯔꯛꯄꯩꯅꯦ꯫ ꯇꯤꯅꯥꯅ ꯑꯁ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ ꯅꯣꯏꯁꯤꯡꯁꯤꯗꯤ꯫ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯇꯞꯅ ꯇꯤꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯇꯤꯅꯥꯅ ꯀꯅꯥꯅꯣ ꯀꯩꯕꯨꯅꯣ? ꯔꯣꯁꯂꯤꯟꯅ ꯌꯥꯝ ꯈꯪꯖꯟꯅꯗꯕꯤꯒ ꯇꯧꯏꯅ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ꯫ ꯇꯤꯅꯥꯅ ꯑꯁ ꯑꯣꯅꯦ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯨ ꯀꯩꯅꯣ ꯀꯅꯥꯅꯅꯣ ꯍꯥꯏꯔꯛꯇꯣꯏꯕꯣ? ꯊꯥꯖꯅ ꯁꯠ ꯈꯨꯝꯂꯛꯏ꯫ ꯑꯣꯅꯦ ꯅꯣꯏ ꯍꯦꯔꯣ ꯀ꯭ꯔꯁꯅꯋꯥ ꯖꯦꯛꯅ ꯀꯧꯈꯤꯕꯗꯣ ꯑꯗꯨꯗꯣ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕ? ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯐꯔꯝꯂꯅꯤꯅꯦ꯫ ꯇꯤꯅꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯥꯖꯒꯤ ꯃꯆꯤꯟꯗꯣ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯤ ꯂꯣꯏꯅ ꯇꯥꯔꯝꯂꯅꯤꯌꯦ ꯁꯣꯅꯨ ꯆꯨꯕꯤꯁꯤꯗꯤ꯫ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯖꯗꯦ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯊꯥꯖ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯃꯋꯥ ꯂꯧꯗꯦ ꯀꯩꯗꯧꯏ ꯍꯥꯏꯅꯣ ꯃꯥ ꯇꯥꯔꯒ ꯑꯉꯥꯎꯕꯤꯁꯤꯗꯤ ꯄꯥꯝꯃꯦꯗꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯌꯥꯝ ꯄꯛꯇꯦ ꯅꯪꯅꯦ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯆꯥꯛꯆꯖꯅꯤꯀꯣ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯗꯤ ꯅꯪ ꯌꯣꯡ ꯌꯨꯕꯤ ꯀꯣꯜꯂꯒ ꯈꯥꯡꯕꯗꯧꯅ ꯅꯪꯁꯨ ꯃꯥꯒꯤ ꯐꯣꯇꯣꯗ ꯑꯣꯏꯅ ꯀꯣꯜꯂꯒ ꯈꯥꯡꯖꯁꯅꯤ ꯁꯨꯃꯥꯏꯅꯒ ꯍꯥꯏꯗꯣꯏ ꯄꯣꯠꯅꯤ꯫ ꯗꯥ ꯖꯦꯛ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯦ ꯀꯥꯏꯅꯒ ꯐꯣꯇꯣꯗꯨꯗ ꯀꯣꯜꯂꯒ ꯇꯧꯗꯣꯔꯤꯕꯅꯦ꯫ ꯃꯤꯗꯤ ꯑꯁꯣꯝꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯔꯣꯃꯥꯟꯁ ꯇꯧ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯐꯣꯇꯣꯗ ꯂꯥꯏꯖꯅ ꯆꯨꯝꯃꯤ ꯇꯧꯗꯣꯔꯤꯕꯅꯤ꯫ ꯔꯣꯁꯂꯤꯟ ꯇꯤꯅꯥꯗ ꯀꯛ ꯏꯜꯂꯒ ꯍꯦ ꯁꯣꯅꯣ ꯉꯁꯤ ꯍꯥꯏꯍꯧꯔꯣ ꯄꯪꯒꯅꯨ ꯅꯪꯕꯣ꯫ ꯇꯤꯅꯥꯅ ꯀꯃꯥꯏ ꯍꯥꯏꯗꯨꯕ? ꯂꯥꯏꯖꯅ ꯉꯁꯥꯏ ꯖꯦꯛꯅ ꯀꯧꯔꯝꯃꯤꯗꯨ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯇꯤꯅꯥꯅ ꯑꯃꯨꯛ ꯕ꯭ꯔꯦꯛꯇ ꯑꯝꯇ ꯊꯣꯛꯂꯛꯎ ꯅꯊꯟꯇ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅ꯫ ꯊꯥꯖꯅ ꯌꯦꯁ ꯄꯣꯏꯟꯗꯤ ꯁꯤꯗ ꯂꯩꯔꯦ ꯆꯞ ꯆꯥꯔꯦ ꯍꯣꯔꯦꯟ ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯗꯨꯗꯅꯦ ꯍꯥꯏꯍꯧꯔꯣ ꯁꯤꯅ ꯕꯦꯁ ꯇꯥꯔꯅꯤꯌꯦ꯫ ꯔꯣꯁꯂꯤꯟꯅ ꯌꯥꯏ ꯊꯥꯖ ꯅꯪꯒꯤꯗꯣ ꯂꯥꯏꯛ ꯆꯥꯎ ꯑꯃ ꯅꯝꯕꯤꯒꯦ ꯇꯨ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯨꯕꯤꯗꯨ ꯈꯛꯇ ꯇꯤꯡꯈꯠꯂꯤ꯫ ꯇꯤꯅꯥꯅ ꯑꯁ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦꯗ ꯀꯃꯥꯏꯅ ꯑꯁ ꯑꯩ ꯑꯝꯇ ꯈꯪꯗꯦꯗ꯫ ꯂꯥꯏꯖꯅ ꯇꯤꯅꯥ ꯔꯣꯁꯂꯤꯟ ꯍꯣꯏ ꯊꯥꯖꯈꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯉꯁꯤꯁꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯁꯦꯡꯕꯩꯁꯨ ꯉꯁꯤ ꯍꯥꯏꯍꯧꯔꯣ ꯀꯩꯅꯣ ꯊꯃꯣꯏꯗꯤ ꯁꯨꯝ ꯐꯨꯝꯗꯨꯅ ꯊꯝꯖꯤꯜꯂꯒ ꯋꯥꯅꯕꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯁꯠ ꯍꯥꯏꯍꯧꯔꯣ ꯅꯪꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯒꯤ ꯖꯦꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯥꯒꯤ ꯃꯨꯠꯅꯤ ꯑꯗꯣ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯣ꯫ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯇꯤꯅꯥ ꯍꯥꯏꯍꯧꯔꯣ ꯑꯍꯥꯟꯕ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯁꯨ ꯀꯣꯟꯅ ꯃꯇꯨꯡ ꯃꯌꯥꯝ ꯂꯩꯔꯤ ꯀꯩꯅꯣ ꯍꯣꯠꯅꯕꯕꯨ ꯀꯜꯂꯗꯤ ꯍꯣꯠꯅꯖꯃꯟ ꯐꯪꯂꯛꯀꯅꯤ ꯅꯣꯡꯃꯗꯤ ꯇ꯭ꯔꯥꯏ ꯑꯦꯒꯦꯟꯒꯗꯨ ꯂꯣꯏ ꯀꯥꯎꯔꯕꯣ ꯅꯪꯕꯣ? ꯇꯤꯅꯥꯅ ꯈꯪꯗ꯭ꯔꯦꯗ ꯍꯣꯏ ꯍꯥꯏꯔꯒꯗꯤ ꯌꯦꯡꯂꯒꯦ꯫ ꯂꯥꯏꯖ ꯔꯣꯁꯂꯤꯟ ꯊꯥꯖ ꯃꯈꯣꯏ ꯄꯨꯂꯞꯅ ꯌꯦꯁ ꯑꯗꯨꯅꯦꯕ꯫ ꯇꯤꯅꯥꯅ
ꯑꯗꯨ ꯍꯟꯇꯛ ꯌꯥꯔꯛꯇ꯭ꯔꯁꯨ ꯔꯣꯁꯂꯤꯟꯒꯤ try againꯁꯤ ꯇꯧꯔꯒ ꯂꯣꯏꯔꯦ ꯊꯥꯖꯅ ꯍꯣꯏ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯍꯥꯏꯕꯨ ꯇꯧꯕꯇꯕꯨ try again but last fall ꯍꯥꯏꯗꯨꯗꯤ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯩꯅꯦ ꯅꯪꯅ ꯇꯧꯔꯛꯀꯗꯕꯗꯣ ꯌꯦꯡꯕꯒ ꯉꯝꯖꯔꯣꯏ ꯆꯔꯥꯒ ꯍꯦꯟꯗꯅ ꯁꯔꯃꯤꯂꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯟꯕꯗꯣ ꯑꯩꯒꯤ ꯃꯤꯠꯁꯤꯗꯗꯤ ꯌꯦꯡꯖꯅꯤꯡꯗꯦꯀꯣ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯏꯃꯥꯟꯅꯕꯤ ꯃꯆꯥ ꯍꯥꯏꯔꯒ ꯅꯣꯛꯏ ꯑꯇꯩ ꯂꯥꯏꯖꯈꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯛꯅꯗꯤ ꯅꯣꯛꯂꯨꯗ꯭ꯔꯦ ꯂꯥꯏꯖꯅ ꯇꯤꯅꯥ ꯀꯥꯟꯅꯗꯦ ꯅꯊꯧꯅ ꯐꯨꯗꯣꯛꯑꯣ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯅꯪ ꯄꯪꯁꯤꯟꯅꯕꯗꯨꯅꯗꯤ ꯀꯩꯝꯇ ꯍꯦꯛ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯁꯔꯃꯤꯂꯥꯒꯤ ꯃꯅꯥꯎꯄꯤ ꯑꯣꯟꯕ ꯅꯠꯇꯅ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯃꯨ ꯇꯧꯗꯅ ꯇꯣꯛꯆꯅꯤ ꯇꯤꯅꯥꯅ ꯑꯁ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩ ꯀꯣꯛ ꯆꯥꯛꯂꯛꯇꯧꯔꯦ ꯅꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯔꯃꯤꯂꯥ ꯑꯣꯟꯗꯣꯏꯕ ꯉꯝꯖꯔꯣꯏ ꯅꯥꯇꯣꯟꯁꯤꯗꯒ ꯑꯃꯨꯛ ꯀꯩꯅꯣ ꯊꯤꯟꯖꯤꯟꯕꯒꯗꯣ ꯍꯥꯏꯔꯨꯕ ꯅꯣꯏ ꯑꯣꯏꯅ ꯇꯧꯔꯣ ꯂꯥꯏꯖ ꯊꯥꯖ ꯔꯣꯁꯂꯤꯟ ꯆꯞ ꯃꯥꯟꯅꯅ ꯍꯩꯃꯥ ꯔꯣꯁꯂꯤꯟꯅ ꯃꯥꯒꯤ ꯐꯅꯕ ꯋꯥꯍꯩ ꯈꯥꯏꯕꯤꯔꯒ ꯑꯗꯨꯒ ꯌꯥꯔꯦ ꯏꯕꯦꯝꯃ ꯃꯣꯗꯣꯂꯩ ꯅꯪ ꯆꯟꯅꯔꯣꯏ ꯃꯣꯗꯣꯂꯩꯒꯤ ꯄꯨꯟꯅ ꯆꯤꯜꯂꯤ ꯆꯥꯎꯃꯜꯂꯤ ꯄꯤꯛꯅ ꯆꯤꯜꯂꯤ ꯐꯔꯛ ꯇꯥꯏ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯎꯁꯨꯛ ꯁꯥꯔꯒ ꯂꯩꯍꯧꯔꯣ ꯅꯈꯨꯠꯇ ꯄꯦꯄꯔ ꯑꯃ ꯄꯥꯏꯔꯒ ꯄꯦꯄꯔꯗꯨꯗ ꯁꯨꯃꯥꯏꯅ ꯏꯌꯣ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯐꯪꯍꯧꯗ꯭ꯔꯕ ꯑꯩꯒꯤ ꯏꯋꯥ ꯖꯦꯛ ꯍꯥꯏꯅ ꯔꯣꯁꯂꯤꯟꯒꯤ ꯃꯑꯣꯡ ꯏꯃꯥꯟ ꯍꯦꯛ ꯃꯥꯟꯗꯅ ꯄꯔꯃꯥꯅꯨ ꯄꯥꯟꯊꯩꯌꯣ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯊꯣꯔꯛꯏ ꯂꯥꯏꯖꯅ ꯏꯕꯦꯝꯃ ꯅꯪ ꯋꯥꯔꯤ ꯁꯩꯔꯦꯡ ꯏꯕ ꯑꯣꯏꯅ ꯆꯠꯂꯣꯀꯣ ꯌꯥꯝꯅꯕꯨ ꯐꯖꯔꯤꯌꯦ ꯊꯥꯖꯅ ꯆꯠꯍꯜꯂꯁꯤ ꯇꯤꯅꯥꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯆꯪꯂꯛꯂꯅꯤꯌꯦ ꯔꯣꯁꯂꯤꯟꯅ ꯐꯒꯅꯤ ꯃꯤꯁ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕꯤ ꯇꯤꯅꯥꯅ ꯑꯃꯨꯛ ꯅꯣꯏ ꯁꯣꯏ ꯁꯤꯅꯤꯍꯦ ꯉꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥꯁꯨ ꯆꯪꯂꯛꯂꯝꯃꯤ